iramdam nungsibase sense of belongingness, sense of patriotism ina hoji aina kwaidagi pamjari se angang singda aina kanna wari saba chari se angang loinamak tungda horakadaba sina mari pa nungsiraba ko nambun turen khutna sokpa yadri se yam lurum gani ngasi ko ngasi nambun turen khutna sokpa yadre imphal turen yadre adagi dia songi irim turen yadre loktak hek tainabam duda koigi plastic sa apumba payga lariba amotpa mayamdu kanagumna duda minute makhai ma lepang amoy motpa loiraba loktak suko kai bulam jaw ji luktore sangai che madu puthaba ore jing loina ba u yan thalaga popi thar kai the loina nam thidabum ti yawdre thi manipur ningo aduna maramdam nungsiba mi se marai pa nungsiba mi se angang singse hujik semba changeba si mama pana yumdagi puthok bigadamni aikoina su lepa nungsigadabani aduna adumain tawragadi ain khanjabada sahi 10 gi matungdadi anuba manipur ma ugado maleba natragadi hojila film sidadi hi ahoba te taningna yungdaraga lupagi mong dong lei adu ningba yam kainingai di leite matam yam leiri fajagraba culture leibalamni fajagraba akoi channel loncha leibalamni adu hoji haiba apun miyam gi magun juju national character ju patana leibalamni sahi tari kunta ko hek loibaga gambir singna kansipur da kolum moiraga semba manipur ju sahi nipan da hanagi manipur mayam dudagi hogiba dudagi hena fajana semeba lokong tawde waigera lambi de waigera pura sahi taret kunta ko loiramidana labu pawba singnang hograbani lambi ga jam chatpe yagidrabani yum loina ba mai tharabani ado anuba manipur ma ubuse sahi nifan khatung sange that means akoi gi miyam da apun ba mari pa nungsibagi magi wakhalon ga du loi leiramiba adu i culture do adum lehen bi yari tabudabu imung dagi khoina puthorpum change school yoja sing su puthokum change angang sing siam toin counseling toiba change aduga anuba manipur magi mangse naha sing na poraktradi hojik phawda leri sidadi mong amada leigreba ko aduna imaibel simnem singna yam chawba daita lawibam thoyena khali